सही तरेट खुंताकपदा मसोय मसोय ताखरबा मणिपुर असिबो इथनिक रिलेशन ngaktuna apunmigi saktam sagatpada natana awagi makhutagi ningtamba purakhiba Maharaja Narasingha kathokpa madi puksel sengmagi gun adu hojiki leiriba lusingba singamadi administration da yauriba singda Chelhaning-E haina hanagi Union Minister of State for External Affairs and Education Dr. R.K. Ranjan phongdokrai Maharaja Narasingha Memorial Committee amadi Sri Govindaji Temple Board Purana Rasbari Nomai Bungna kusam naduna sagolban Mabudau Mantri Laikai dengasi pangthokiba Maharaja Narasingha Saniga Kuntrahum doi suba mapokuman thoramga mari lenina mahana wafum si phongdokibane R.K. Ranjan makhatana hai Narasingha Maharajna Manipur gi lurba tanza kayada kari karam thodang lauduna kamdawno honarga maitai gi mangkraba ningtambadu hanjil halang kibage haiba adu aikhoina ningsing batangai fadei matam adu oikiba khudong sadaba phibam kayana maram morega Manipur Tadukuna Kasada Lakiba Tarbasu Manipuri upon Saktam Sagana Bamadi, Mankrabaning Tambadu Hanjinaba Honabada Asoba Togan Kia Loki, Maki Landa Haisingba Loksing Kiaduna, Manipurasi Barmagi Makutagi Amuk Hananing Tambafangan Kibari, Maharaja Narasingha Magun Singh Matau Tamlaga Manipurgi Isuasi, Masigi Matang the solution Purana Bahonasi, Mahana Pamnamba Manipurgi, Unity Adu, Karadam Urbasu, Kudung in Bangamna Bangasigi. Leaders in a Puxil Senamadi Katok Magulina, Manipur come down a Kangani Kansi, Masoi Tabi Wakal Kaliba Makai, Aikoi Tung Halaga Satpanatana, Manglom the Satpangam Loi, Hokiba Puari Singh, Kangna Bangatani, Maramaduna, Aikoi Tung Halaga Satkadavanate Haiki, Toramaduda, Sri Govindaji Temple Board Key President, Loinana Raja Savagi MP, Lesemasana, Wamadi Sagolvene, Sigi MLA Arkimosu, Saruya Kibagalina, Maharaja Narasingha, Bronson Saba Mitamasu Makumhangoki. Ngasi ekoi Manipur oina hingmanga mise Narasingha Maharaj ki khudol na ba sa ekoi na mase khangin na ba amasu masibu ikai khulaba chungani ikai khulaba da ekoi ki lamdam sigi bajati sigi mise kama oibugi ekoi ki madu ki character ne aina lobina si na haije tongan ba purup sing sigi quite the problem to ba lan toina to ba madu da kramaina mane navigate to ga Manipur unity se semut project Masidane, Mayamadi Huzikandati, Aki Amoga Toluga Tagla, Naga Loga, Nara Hojo, Maga, as a peasant, Tabudo, Adunate, Narasingha Maharaj, Oblomivri, Nara Hojo, by Sekarino Heta. According to one communities, culture, ideologies, identities, Mayamasa, full love, the cultural festival of unity Semana, Sagalam Manavo.